ꯁꯅꯥ ꯏꯅꯤꯡ ꯊꯧꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯏ. 이제 왕은 돌비! 이제 왕은 돌비! 이제 왕은 돌비! 이번 게임이 이제 왕은 돌비다. 나는 자 그러잖아. 마나 찔럭리도 마욤ꯗꯒꯤ 오이람가니 반토이바 마 마욤 롬ꯗꯗꯤ ꯆꯠꯂꯝꯃꯣꯏ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯤ, ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯈꯟꯅ ꯆꯩꯅ ꯌꯥꯎꯗꯅ ꯄꯥꯜꯂꯝꯃꯤ. ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯥꯗꯨ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ. ꯌꯦꯡꯉꯣ ꯅꯨꯄꯤ, ꯏꯕꯥꯅꯤꯅ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯃꯇꯝ ꯐꯅ ꯌꯥꯝꯗꯤ ꯀꯨꯏꯔꯦ. ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ. ꯅꯨꯄꯤꯗꯨꯅ ꯍꯔꯥꯎ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯅꯪꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ. ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯏꯕꯥꯅꯤꯗꯤ ꯑꯃꯠꯇꯅꯤ, ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯂꯦ. ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏ, ꯑꯍꯣꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ. ꯍꯔꯥꯎ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ. ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯛꯂꯝꯃꯤ. ꯀꯨꯝꯍꯩ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯠꯂꯕꯤ ꯏꯁꯩ ꯁꯛꯄꯤ, ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ. ꯃꯐꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯆꯣꯟꯅ ꯇꯤꯜꯂꯝꯃꯤ. ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯂꯒ ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ. ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯩ. ꯃꯌꯥꯝꯅ ꯀꯣꯏꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯥꯏꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯑꯗꯨꯃꯛ ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯐꯖꯕ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ. ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯈꯣꯏꯗꯥꯅ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ. ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯐꯖꯅ ꯇꯥꯔꯝꯗꯦ. ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛ ꯑꯃ ꯄꯤꯔꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯌꯨꯝꯗ ꯌꯧꯔꯛꯂ ꯐꯥꯎꯕ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯔꯝꯗꯦ. ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ.
ꯅꯨꯄꯥꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯂꯤꯛ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯂꯤꯛ ꯑꯁꯤ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯂꯤꯛ ꯑꯁꯤꯕꯨ ꯂꯩꯕ ꯉꯝꯕ ꯃꯤꯗ ꯅꯆꯥꯅꯨꯄꯤ ꯑꯩꯕꯨ ꯊꯥꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯆꯪꯂꯒ ꯂꯥꯎꯊꯣꯛꯄꯤꯔꯨꯆꯣ" ꯍꯥꯏꯅ ꯂꯤꯛ ꯑꯗꯨꯕꯨ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨ ꯂꯤꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, "ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯂꯤꯛ ꯑꯁꯤ ꯂꯩꯕ ꯉꯝꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯂꯤꯛ ꯑꯁꯤꯕꯨ ꯂꯩꯕ ꯉꯝꯕ ꯃꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨ ꯊꯥꯖꯒꯅꯤ"꯫ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯃꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯊꯣꯔꯛꯂꯒ ꯖꯒꯣꯏ ꯁꯥꯕꯤꯒꯤ ꯃꯃꯥ ꯑꯗꯨꯗ ꯂꯤꯛ ꯑꯁꯤ ꯃꯃꯜ ꯀꯌꯥ ꯂꯧꯒꯗꯧꯔꯤꯕꯅꯣ, ꯂꯤꯛ ꯑꯁꯤ ꯑꯩꯅ ꯂꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯛ ꯑꯗꯨꯒꯤ ꯃꯃꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯌꯦꯡ ꯐꯥꯎꯗꯪꯗꯤ ꯉꯥꯏꯕꯤꯌꯨ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ, ꯑꯩ ꯂꯤꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ"꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯩꯕ ꯁꯦꯜ ꯃꯈꯩꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯔꯝꯗꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯂꯒ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯂꯅꯤ꯫ ꯃꯥꯁꯨ ꯆꯠꯈ꯭ꯔꯁꯅꯨ, ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ, ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ"꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯒꯨꯝꯅ ꯈꯟꯖꯩ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯗꯨꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯀꯥꯏꯅꯈꯤꯕꯒꯤ ꯃꯥꯅ ꯋꯥꯅ ꯉꯥꯏꯍꯧꯕꯒꯤ ꯃꯌꯦꯛ ꯑꯣꯏꯅ ꯁꯛꯂꯝꯃꯤ꯫ ꯏꯁꯩꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯕꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯅ ꯉꯥꯏꯔꯝꯒꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯅ ꯏꯁꯩ ꯑꯗꯨꯕꯨ ꯁꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯑꯣ, ꯑꯩꯅ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯂꯥꯛꯂꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯂꯦ꯫ ꯑꯩꯁꯤ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯊꯅꯝꯂꯦ"꯫ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯪꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝꯅ ꯌꯨꯝꯁꯤꯜꯂꯒ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯆꯪꯂꯛꯂꯒ "ꯀꯔꯤ ꯇꯧꯔꯤ ꯀꯞꯂꯗꯤ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯃꯪꯒꯤꯗꯃꯛꯄꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?
ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯏꯃꯥꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯅꯪꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯍꯜꯂꯛꯄ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯍꯜꯂꯛꯍꯧꯔꯦ꯫ ꯅꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯅꯨꯄꯥꯗꯣ ꯂꯥꯛꯍꯧꯔꯕꯅꯤ." ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯍꯧꯔꯦ ꯇꯥꯕꯗ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯗ ꯃꯤꯠ ꯊꯛꯀꯠꯇꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ, ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯏꯊꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯅꯨꯄꯤ, ꯅꯪꯒꯤ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯀꯥꯏꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯟꯅꯒꯨꯝꯅ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯒꯗꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯗꯣꯛꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ." ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯃꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯪꯅ ꯀꯔꯕꯥꯔ ꯐꯖꯅ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯅꯪꯅ ꯀꯥꯏꯊꯣꯛꯄꯗ ꯌꯥꯎꯍꯧꯗꯕ ꯑꯩꯒꯤ ꯈꯣꯡꯖꯤ ꯖꯨꯔꯥ ꯑꯃ, ꯃꯄꯥꯟꯅ ꯁꯅꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯅꯨꯡꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯕ ꯈꯣꯡꯖꯤ ꯖꯨꯔꯥ ꯑꯃ ꯂꯩ꯫ ꯃꯁꯤ ꯌꯣꯟꯊꯣꯛꯂꯒ ꯅꯪꯒꯤ ꯀꯔꯕꯥꯔ ꯑꯗꯨ ꯐꯖꯅ ꯍꯧꯗꯣꯛꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯈꯟꯕꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯕꯁꯦ, ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯞ ꯑꯃ ꯂꯪꯁꯤꯜꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯣꯡꯖꯤꯗꯨ ꯑꯅꯤꯃꯛ ꯌꯣꯟꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯑꯗꯨꯅ ꯅꯥꯝꯃ ꯈꯛꯇ ꯑꯣꯏꯅ ꯌꯣꯜꯂꯁꯤ, ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯣꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯈꯣꯡꯖꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯈꯣꯡꯖꯤ ꯑꯁꯤ ꯌꯣꯜꯂꯨꯁꯤ꯫ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯕꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯤ, ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ, ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯁꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯈꯣꯡꯖꯤ ꯌꯣꯟꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯅꯤꯡꯊꯤꯖꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗꯤ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯕꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯔꯦ, ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯏ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯈꯣꯡꯖꯤ ꯑꯁꯤ ꯌꯣꯜꯂꯨꯔꯒꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯖꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯃꯥꯅ ꯈꯣꯡꯖꯤ ꯑꯗꯨ ꯄꯨꯗꯨꯅ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯇꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯁꯛꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯒ
ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯄꯥꯝꯕꯤꯕ ꯌꯥꯎꯕ꯭ꯔꯥ? ꯈꯣꯡꯖꯤ ꯑꯁꯤ ꯌꯣꯟꯖꯒꯦ, ꯑꯄꯥꯝꯕ ꯌꯥꯎꯔꯕꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯅꯣ ꯅꯪꯅ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨꯕꯨ? ꯑꯩꯅ ꯄꯥꯝꯂꯕꯗꯤ ꯁꯣꯏꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯄꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯂꯧꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯏꯁ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯡꯖꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯤ ꯑꯁꯦ ꯄꯥꯝꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯐꯔꯦ, ꯃꯁꯤꯗꯤ ꯑꯩ ꯅꯨꯄꯥ ꯑꯁꯤꯗ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯒ ꯍꯨꯔꯥꯟꯕ ꯁꯤꯔꯒꯦ." ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯈꯣꯡꯖꯤꯁꯦ ꯂꯩꯕ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ꯫ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯑꯩꯅ ꯃꯍꯥꯔꯥꯅꯤꯗ ꯈꯣꯡꯖꯤ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯅꯪꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯊꯨꯡꯁꯪꯕ ꯅꯨꯄꯥ ꯑꯃꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯒꯅꯨ, ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯨ꯫ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯋꯥꯀꯠꯂꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯁꯦ, ꯈꯣꯡꯖꯤ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯒꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯨꯔꯥꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯊꯦꯡꯅꯖꯕꯅꯤ꯫ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯂꯧꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯍꯨꯔꯥꯜꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯍꯨꯔꯥꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯡꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯃꯌꯥꯝꯅ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯡꯖꯤ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯨꯗꯛꯇ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯕꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯕꯨ ꯎꯅꯕ ꯄꯥꯝꯃꯤ꯫ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄꯒꯤ ꯆꯩꯔꯥꯛ ꯄꯤꯕ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ, ꯑꯩ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯋꯥ ꯆꯞ ꯆꯥꯕ ꯉꯥꯡꯅꯒꯦ." ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗ ꯑꯁꯨꯝꯅ ꯆꯩꯔꯛꯂꯝꯃꯤ, "ꯍꯦ ꯅꯤꯡꯊꯧ, ꯅꯪꯕꯨ ꯀꯔꯝꯕ ꯅꯤꯡꯊꯧꯅꯣ? ꯑꯆꯨꯝ ꯑꯔꯥꯜ ꯋꯥꯌꯦꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯊꯥꯗꯣꯛꯎ." ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯤ, ꯅꯪ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ." ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯨꯔꯥꯜꯂꯝꯕꯒꯤ ꯄ꯭ꯔꯃꯥꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯁꯅꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯑꯩꯒꯤꯅꯤ." ꯑꯗꯨ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤꯗ ꯑꯃꯨꯛ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯁꯅꯥꯅ ꯁꯥꯕ꯭ꯔꯥ ꯀꯔꯤꯅ ꯁꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯨ."
ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯈꯣꯡꯖꯤ ꯑꯗꯨ ꯁꯅꯥ ꯈꯛꯇꯅ ꯁꯥꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯣꯡꯖꯤ ꯑꯗꯨꯕꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ, ꯈꯣꯡꯖꯤ ꯑꯁꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯑꯩꯒꯤ ꯏꯄꯥꯅ ꯁꯥꯕꯤꯕꯅꯤ꯫ ꯃꯄꯥꯟꯅ ꯁꯅꯥ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯣꯏꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯖꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯨꯗꯦꯛꯄ ꯈꯣꯡꯖꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯖꯤ ꯑꯗꯨꯒꯤ ꯅꯥꯃ ꯑꯃꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯗ ꯎꯠꯂꯝꯃꯤ꯫ "ꯌꯦꯡꯉꯨ ꯅꯤꯡꯊꯧ, ꯈꯣꯡꯖꯤ ꯑꯁꯤꯅ ꯅꯣꯏꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯕ ꯈꯣꯡꯖꯤ ꯑꯗꯨꯒꯤ ꯅꯥꯃꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯆꯨꯝ ꯑꯔꯥꯜ ꯊꯤꯗꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯅꯈꯣꯏꯁꯨ ꯅꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯃꯥꯡꯕ ꯑꯣꯏꯔꯣ"꯫ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯞ ꯇꯧꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯈꯤꯔꯝꯗꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯁꯤ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, "ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯇ꯭ꯔꯤꯕꯗꯤ? ꯃꯥꯒꯤ ꯃꯇꯝ ꯌꯧꯖꯗꯨꯅ ꯁꯤꯖꯕꯅꯤ, ꯅꯪ ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ"꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯂꯥꯏ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯣ꯫ ꯑꯗꯨꯕꯨ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯄꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ, ꯑꯩ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ"꯫ ꯂꯥꯏ ꯑꯗꯨꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯨꯄꯤ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯈꯤꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯕꯤꯔꯗꯨꯅ ꯂꯥꯏ ꯑꯗꯨꯅ ꯀꯨꯝꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, "ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯖꯕ ꯃꯇꯧꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯄꯥꯞ ꯑꯃꯅ ꯅꯕꯥꯅꯤ ꯃꯇꯝ ꯈꯔ ꯁꯦꯠꯅ ꯈꯥꯏꯅꯕꯅꯤ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯄꯥꯞ ꯂꯪꯁꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯄꯨꯔꯣꯏꯕ ꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯄꯥꯞ ꯑꯗꯨ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯄꯨꯔꯣꯏꯕꯒ ꯑꯃꯨꯛ ꯍꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯖꯔꯣ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯖꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫